ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯔꯣꯜ ꯂꯩꯃꯥꯏ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 13 ꯁꯨꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒ ꯆꯥꯎꯕꯒ ꯃꯔꯝ ꯑꯣꯏꯕꯅ ꯋꯥꯔꯤ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯆꯕ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯕ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯄꯥꯡꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯍꯨꯏ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯀꯔꯤꯅꯣꯅꯦ, ꯍꯨꯔꯥꯟꯕꯒ ꯆꯪꯂꯕ ꯖꯥꯠꯂꯅꯦ? ꯍꯨꯏꯅ ꯑꯁꯨꯛ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯁꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯂꯒ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗꯁꯨ ꯑꯉꯧꯁꯅ ꯍꯨꯏꯅ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯃꯤꯅꯒ ꯈꯪꯈ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯁꯣꯔꯒꯁꯨ ꯊꯕꯦ ꯊꯕꯦ ꯍꯣꯟꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯀꯔꯤ ꯍꯨꯏꯅꯣꯅꯦ, ꯃꯄꯨꯅ ꯃꯔꯣꯜ ꯑꯃ ꯆꯝꯅ ꯐꯔꯤꯕ, ꯍꯨꯏꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯥꯗꯧꯒꯤ ꯁꯥꯊꯤꯔꯤꯕ, ꯃꯄꯨ ꯁꯛ ꯅꯨꯡꯁꯤꯗꯕꯒꯤ ꯍꯨꯏꯅꯤꯅ ꯍꯨꯏꯕꯨ ꯌꯥꯎꯅ ꯅꯨꯡꯁꯤꯗꯦꯍꯦ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏꯗꯣꯔꯤꯅꯤ ꯆꯥꯕ ꯌꯥꯕ ꯄꯣꯠꯇ ꯍꯨ ꯍꯥꯞꯆꯜꯂꯒ ꯍꯥꯠꯄ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯔꯣꯝ ꯃꯣꯔꯣꯝ ꯁꯣꯟꯗꯨꯅ ꯑꯉꯧꯁꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯏꯕꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯥꯒꯤ ꯍꯨꯏ ꯀꯜꯂꯨꯗꯣ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤꯕꯗꯨ ꯎꯕꯗ, ꯀꯔꯤꯅꯣꯅꯦ, ꯍꯨꯏ ꯑꯁꯤꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯍꯨꯏ ꯀꯜꯂꯨꯗꯨ ꯀꯜꯂꯨ ꯀꯜꯂꯨ ꯂꯥ ꯂꯥ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯍꯨꯏ ꯑꯗꯨꯁꯨ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯃꯃꯩ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯅ, ꯀꯜꯂꯨ, ꯀꯩꯗꯧꯔꯦ? ꯅꯪꯅ ꯈꯣꯡꯂꯤꯗꯨꯕꯣ? ꯁꯦ ꯁꯤꯗꯩꯁꯤꯗ ꯀꯨꯜꯂꯨꯀꯣ, ꯍꯟꯗꯛꯇꯩꯗꯤ ꯈꯣꯡꯂꯛꯑꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯣꯏꯕ ꯏꯃꯨꯡꯁꯤꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯕꯁꯤꯗ ꯊꯕꯛ ꯆꯠꯄ ꯍꯧꯔꯒꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯂꯩꯕꯨ ꯀꯧꯔꯛꯂꯤ꯫ ꯍꯥꯏ ꯃꯃꯥ, ꯅꯪꯕꯨ ꯇꯥꯔꯤꯕꯣ? ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯏꯕꯦꯂꯩꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯂꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯩ ꯍꯥꯏꯒꯦ, ꯑꯩꯕꯨ ꯀꯧꯕꯤꯕꯕꯣ? ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯊꯣꯏꯕꯅ, ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯃꯃꯥ, ꯏꯃꯨꯡꯁꯤꯗ ꯅꯍꯥꯟ ꯃꯈꯩ ꯇꯧꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯐꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯊꯕꯛ ꯆꯠꯄ ꯍꯧꯔꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ꯫ ꯑꯗꯨꯅꯅꯦ ꯆꯥꯛꯇꯣ ꯈꯔ ꯉꯜꯂꯨꯀꯣ ꯍꯥꯏꯔꯛꯂꯤ꯫ ꯏꯕꯦꯂꯩꯁꯨ, ꯍꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯊꯣꯡꯅꯕ ꯇꯧꯖꯔꯨꯔꯒꯦ꯫ ꯑꯗꯣ ꯀꯩ ꯃꯊꯦꯜꯕꯨ ꯊꯣꯡꯉꯨ ꯍꯥꯏꯔꯤꯕꯅꯣ? ꯍꯥꯏꯅ ꯍꯪꯂꯤ꯫ ꯊꯣꯏꯕꯅ, ꯃꯃꯥ, ꯅꯪꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯊꯣꯡꯉꯨ ꯍꯥꯏꯔꯛꯂꯤ꯫ ꯏꯕꯦꯂꯩꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯕꯁꯨ ꯆꯥꯛ ꯈꯔ ꯆꯥꯔꯗꯨꯅ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ꯫ ꯏꯕꯦꯂꯩ ꯉꯁꯥꯏ ꯃꯈꯩ ꯊꯕꯛ ꯇꯧꯔꯨꯕꯅ ꯋꯥꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯏꯕꯦꯂꯩꯅ ꯑꯁꯨꯝ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯤꯡ ꯀꯜꯂꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯃꯈꯥꯗ ꯀꯣꯜ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯊꯥꯗꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯏꯕꯦꯂꯩ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯏꯕꯦꯂꯩ ꯃꯆꯥ ꯑꯅꯤꯗꯨ ꯑꯣꯏꯔꯕꯣꯏ ꯈꯜꯂꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯏꯕꯦꯂꯩꯅ ꯂꯥꯎꯔꯨꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯂꯩ ꯑꯃꯨꯛ ꯐꯃꯨꯡꯗ ꯍꯤꯞꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯀꯣꯜꯂꯤꯛ ꯃꯌꯥꯝꯗꯣ ꯒꯣꯔꯣꯡ ꯒꯔꯥꯡ ꯍꯥꯏꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯇꯥꯈꯤꯕꯒꯤ ꯃꯈꯣꯟꯗ ꯇꯥꯔꯛꯂꯤ꯫ ꯏꯕꯦꯂꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯗꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯀꯣꯜꯂꯤꯛꯇꯨꯕꯨ ꯆꯈꯥꯏꯔꯒ ꯁꯥꯟꯅꯔꯤꯕꯣꯏ ꯈꯜꯂꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯐꯨꯕ ꯆꯩꯕ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯂꯩꯅ ꯆꯥꯛꯈꯨꯝꯗ ꯌꯧꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯊꯝꯂꯤꯕ ꯀꯣꯜꯂꯤꯛꯁꯤꯡꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ, ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯂꯩ ꯏꯉꯛ ꯉꯛꯅ ꯌꯥꯝ ꯄꯥꯈꯠꯅ ꯃꯆꯥ ꯑꯅꯤꯅ ꯇꯨꯝꯂꯤꯕ ꯃꯥꯡꯒꯣꯜ ꯀꯥꯔꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯅꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯏꯕꯦꯂꯩ ꯋꯥꯈꯜ ꯈꯜꯂꯤꯉꯩ
ꯃꯈꯣꯏꯒꯤ ꯀꯥ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯀꯥꯔꯣꯝꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯗ ꯈꯧꯒꯦꯡꯉꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯏꯕꯦꯂꯩ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯗꯣ ꯊꯕꯛ ꯍꯜꯂꯛꯑꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯔꯣꯝꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯏꯕꯦꯂꯩꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯕꯣ, ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯂꯖꯥꯠꯂꯥ? ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯔꯣꯝꯗ ꯃꯃꯤꯠꯇꯨ ꯃꯤꯠꯌꯦꯡ ꯊꯝꯂꯛꯄꯗꯗꯤ ꯃꯥꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯨꯝꯄꯛ ꯇꯥꯁꯤꯟꯗꯨꯅ ꯂꯦꯡꯂꯤ ꯇꯧꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯛꯏ꯫ ꯏꯕꯦꯂꯩ ꯃꯗꯨ ꯎꯔꯨꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯃꯆꯥ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯥꯡꯒꯣꯜ ꯀꯥꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 13 ꯁꯨꯕ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡꯒꯤ ꯏꯄꯤꯁꯣꯗ 18 ꯁꯨꯕ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯁꯣꯠꯆꯤꯟ ꯁꯥꯄꯝꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫